ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯏ ꯋꯥꯏꯔꯞ ꯇꯧꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯦꯝꯆꯥ ꯀꯧꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯀꯧꯕꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯁꯤ ꯍꯥꯟꯅꯗꯒꯤ ꯃꯤꯒꯤ ꯄꯣꯠꯆꯩ ꯌꯦꯞꯄ ꯑꯃꯗꯤ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤꯁꯤ ꯃꯃꯥ ꯃꯆꯥ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯍꯨꯔꯥꯟꯃꯤꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯂꯧꯕꯨꯛꯇꯅꯤ꯫ ꯈꯨꯂꯪ ꯀꯨꯝꯕꯤ ꯃꯌꯥꯝꯗꯨ ꯂꯧ ꯂꯤꯡꯕ ꯂꯣꯏꯔꯗꯨꯅ ꯂꯧ ꯃꯄꯨ ꯑꯗꯨꯅ ꯁꯦꯜ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯦꯜꯁꯤ ꯂꯣꯏꯅ ꯐꯪꯂꯤꯀꯣ, ꯐꯪꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯗꯅ? ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯪꯉꯦ ꯐꯪꯉꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯣꯏꯅ ꯐꯪꯉꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯧꯔꯒꯦ, ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ꯫ ꯃꯌꯥꯝꯒꯤ ꯀ꯭ꯋꯥꯍꯩ ꯈꯔꯁꯤꯁꯨ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯝꯃꯒꯦ꯫ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ꯫ ꯊꯥꯔꯣꯅ ꯃꯌꯥꯝ, ꯏꯕꯨꯡꯉꯣ ꯀꯦꯁꯣꯔ ꯍꯣꯏꯒꯤ ꯂꯧ ꯀꯨꯝꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ? ꯂꯧ ꯂꯤꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯏꯅꯗꯕꯤ ꯃꯁꯥꯅ ꯈꯪꯅ ꯁꯦꯜꯁꯤ ꯁꯠ ꯁꯠ ꯄꯤꯔꯛꯑꯦꯕ꯫ ꯉꯥꯟꯕꯤꯅ ꯍꯣꯏꯅꯦ ꯊꯥꯔꯣ, ꯅꯨꯡꯉꯥꯏ, ꯑꯇꯩꯒ ꯍꯥꯏꯔꯨꯔꯗꯤ ꯊꯣꯛꯆꯣꯝꯒꯤ ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯃꯣꯏꯒꯤ ꯈꯨꯂꯪ ꯀꯨꯝꯕꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄꯤꯔꯛꯇ꯭ꯔꯤꯌꯦ, ꯊꯥ ꯐꯥꯗꯣꯔꯁꯤꯐꯥꯎ꯫ ꯑꯩꯅ ꯅꯣꯏꯗ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯨꯂꯪ ꯂꯧꯔꯛꯀꯅꯨ ꯀꯣꯟꯅ ꯍꯥꯏꯔꯒ ꯉꯥꯟꯕꯤ ꯅꯪꯁꯤꯅ ꯍꯦꯛꯇ ꯂꯧꯔꯛꯏ꯫ ꯁꯦꯜ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯗꯨꯒꯤ ꯀꯔꯤꯒꯤ ꯂꯧꯔꯛꯏꯅꯣꯕ ꯅꯪꯕꯨ? ꯑꯩꯁꯨꯅꯦ ꯂꯧꯗꯅꯕ ꯍꯥꯏꯗꯅ ꯐꯅꯗꯤ ꯌꯥꯖꯗꯕꯅꯤ, ꯑꯗꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯇꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏ, ꯑꯗꯨꯗ ꯀꯔꯝꯍꯥꯏꯅ ꯉꯝꯃꯣꯏꯅ ꯍꯥꯏꯔꯨꯗꯧꯔꯤ? ꯑꯗꯨꯕꯨꯗꯤ ꯃꯥ ꯈꯪꯅꯤ, ꯍꯟꯗꯛꯀꯤꯅ ꯂꯣꯏꯔꯕꯅꯤ, ꯁꯤꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯥꯒꯤ ꯈꯨꯂꯪꯒ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏꯀꯣ ꯃꯥ꯫ ꯑꯗꯣꯝꯅ ꯃꯌꯥꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯦꯝꯆꯥꯗꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯧ ꯃꯄꯨ ꯑꯗꯨꯅ ꯄꯤꯔꯝꯕ ꯁꯦල් ꯑꯗꯨ ꯐꯠ ꯂꯧꯗꯨꯅ ꯐꯤꯖꯤꯗꯨꯗ ꯌꯦꯞꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯏꯕꯦꯆꯥ ꯍꯣꯏꯗ ꯁꯦꯜꯗꯣ ꯊꯧꯕ ꯆꯠꯂꯨꯁꯤꯗꯅ, ꯃꯥꯒꯤ ꯂꯧ ꯂꯤꯡꯍꯜꯂꯒ ꯈꯨꯠꯁꯨꯃꯟ ꯃꯠꯀꯦꯗꯤ ꯀꯔꯥꯏꯗ ꯌꯥꯔꯅꯤꯗꯣ? ꯊꯥꯔꯣꯅ ꯑꯗꯨꯅ ꯐꯠꯇꯥꯏꯌꯦ ꯃꯦꯝꯆꯥ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯑꯗꯨꯅ ꯍꯌꯦꯡ ꯂꯧ ꯀꯥꯔꯛꯄꯗ ꯃꯣꯏꯗ ꯍꯦꯛꯇ ꯆꯪꯉꯨꯔꯁꯤ ꯃꯌꯥꯝ ꯍꯧꯅꯔꯒ꯫ ꯉꯥꯟꯕꯤꯅ ꯍꯣꯏ ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯃꯌꯥꯝ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ, ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯧꯔꯤ, ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯆꯥꯒꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯂꯝꯗꯕ ꯇꯥꯔꯦ꯫ ꯊꯥꯔꯣꯅ ꯍꯣꯏꯁꯦ, ꯀꯥꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯊꯥꯡꯒꯣꯜꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯈꯤꯕꯅꯤ, ꯍꯩꯃꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯍꯩꯃꯥ ꯂꯩꯇꯦꯅꯦꯍꯦ, ꯀꯩꯅꯣ ꯅꯣꯏꯕꯨ? ꯑꯩꯕꯨ ꯉꯁꯥꯏ ꯏꯕꯨꯡꯉꯣ ꯀꯤꯁꯣꯔꯅ ꯄꯤꯔꯛꯄꯒ ꯁꯤꯗ ꯁꯨꯝ ꯊꯝꯈꯤꯕꯅꯤꯗ꯫ ꯉꯥꯟꯕꯤꯅ ꯃꯨꯟꯅ ꯌꯦꯡꯉꯣ ꯏꯆꯦ ꯊꯥꯔꯣ, ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯎꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ, ꯂꯩꯔꯝꯅꯤ ꯁꯣꯏꯗꯅ꯫ ꯌꯦꯡꯉꯤꯅꯦ ꯅꯣꯏꯕꯣ, ꯁꯦꯜꯗꯣ ꯂꯩꯇꯦ ꯋꯥꯅꯤ, ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯊꯝꯈꯤꯕꯅꯤꯗ ꯑꯩꯕꯨ꯫ ꯁꯦ ꯊꯥꯔꯣ, ꯐꯤꯖꯤꯗꯒ ꯀꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ꯫ ꯊꯥꯔꯣ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤꯗꯨ ꯀꯟꯗꯅ ꯌꯦꯡꯉꯤ, ꯃꯗꯨꯗꯁꯨ ꯌꯥꯎꯗ꯭ꯔꯕꯗ ꯅꯣꯏꯕꯨ ꯇꯁꯦꯡꯅ ꯌꯥꯎꯗꯦ ꯃꯤ, ꯀꯩꯅꯣꯅꯦ ꯑꯩꯕꯣ, ꯁꯦꯜꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯃꯥꯡꯂꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯟꯕꯤꯅ ꯀꯗꯥꯏꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯊꯝꯕꯗ ꯇꯧꯔꯤꯅꯣ ꯏꯆꯦ? ꯂꯩꯐꯝꯗꯤ ꯊꯣꯛꯏꯗ, ꯉꯁꯥꯏꯗ ꯑꯩꯅ ꯁꯦꯜꯗꯣ ꯊꯥꯡꯒꯣꯜꯅ ꯅꯜꯂꯒ ꯊꯝꯕꯅꯦꯕ꯫ ꯍꯩꯃꯥ ꯀꯩꯅꯦꯒꯤ ꯁꯤꯗꯤ ꯂꯥꯏꯒ ꯆꯞ ꯃꯥꯟꯅꯩꯀꯣ, ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈ꯭ꯋꯥꯡꯒ ꯇꯦꯛꯈꯩ ꯂꯧ ꯀꯨꯝꯃꯨꯔꯒ ꯑꯩꯕꯨ ꯁꯦꯜꯗꯣ ꯃꯥꯡꯒꯗ꯭ꯔꯃꯤ ꯇꯧꯔꯤꯁꯤꯕꯣ? ꯑꯁ ꯀꯩꯅꯦꯒꯦ, ꯀꯔꯝꯍꯥꯏꯅꯗꯤ ꯐꯪꯒꯅꯤ ꯁꯦꯜꯗꯣ ꯍꯨꯔꯥꯟꯕꯒꯤ ꯃꯈꯨꯠꯇ ꯌꯧꯈ꯭ꯔꯕꯗ? ꯁꯦꯜꯗꯣ ꯑꯗꯨꯝ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯌꯨꯝꯗ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯇꯥꯆꯧꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯇꯨꯅ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ, ꯁꯅꯥꯔꯩ, ꯀꯩ ꯍꯥꯏꯒꯦ ꯊꯣꯏꯅꯣ? ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯑꯣ, ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ? ꯐꯤ ꯁꯥꯔꯤꯁꯤ ꯎꯗ꯭ꯔꯣ? ꯑꯣ ꯎꯏꯌꯦ, ꯑꯗꯣ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤꯗꯅ꯫ ꯑꯁ ꯑꯩ ꯁꯦꯜꯒ ꯂꯩꯇꯦꯗ ꯊꯣꯏꯅꯨ, ꯑꯩ ꯌꯥꯎꯔꯛꯑꯦ ꯏꯕꯦꯝꯃ, ꯁꯦꯜꯒꯤ ꯋꯥꯗꯤ ꯌꯥꯔꯦ, ꯅꯪ ꯌꯧꯅꯕꯤ ꯁꯦꯜ ꯌꯥꯎꯔꯦꯗꯤ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯄꯣꯠꯐꯝ ꯌꯧꯔꯒ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯇꯧꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ, ꯅꯍꯥꯟꯁꯨ ꯍꯦꯛꯇ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯅ ꯁꯦꯜ ꯌꯥꯎꯔꯝꯕꯒꯤ ꯐꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯆꯣꯞꯄꯝꯗꯣꯏꯅꯤ꯫ ꯇꯧꯔꯣꯏꯍꯦ ꯀꯩꯁꯨ, ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯌꯥꯎꯔꯛꯑꯦꯕ, ꯃꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯒꯤ ꯁꯦꯜꯒ ꯍꯨꯔꯥꯜꯂꯛꯏꯅꯦ꯫ ꯏꯍꯦ, ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯂꯧꯔꯛꯏꯅꯦꯕ, ꯂꯥꯛꯑꯣꯁꯦ ꯐꯠ ꯆꯥꯔꯨꯔꯁꯦꯕ꯫ ꯁꯅꯥꯔꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯄꯣꯠꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯑꯕꯣ, ꯁꯤꯡꯖꯨꯗꯣ ꯃꯌꯣꯝ ꯑꯝꯇ ꯄꯤꯕꯤꯔꯛꯎꯕ, ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯔꯛꯑꯣ꯫ ꯄꯤꯔꯛꯀꯦ ꯄꯤꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ, ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯍꯥꯟꯅ ꯑꯝꯇ ꯇꯝꯈꯤꯒꯦ꯫
Thoinu mamit manado nakalda kari lay haidana korokro ottana yengi mataududa sanare kaino Thoinu chumna leiba kaidoge nangna kaidano chepna cheptha yengi duba ha kaisu nateda se noigi singju haibado sida leire sar Thoinu amadi sanare do singju du saba ho ngaki matung singju du su chaba loiraduna abo sel sida leire ekoigi singju dugi asi haidana sel du pibada makuta thengba ngamok ama phatlau singju yonbi du su sobna sel la soiba thina bu hotnari ngaida Thoinu na ngamok lebudu uramde manakta lepliba sanari manasu uhode onthokna haikraba Thoinu madi asumna tawbas asumna ani du su lambi da halaklam Thoinu na nakaldagi ngasai larupa ngamok tu puthoktu saba hore maduda sanare di ngakna kaidagi ngamok na Thoinu nang nang sare isina sibura ngasai leirakpanida nangbo singju kak leiba natra aduna karam kana leireba aindi uhode na as sanare hangdana mak leitrasu nang saningadi kok sarausi yare aidi saningje nang adum saru mabuk ningda khali magi makut masa sanggi haina bisa aure ni masa karamba tanza du yepinu khangde odok haina bu yepkreta asumna anidu asum lakpana sanare su mayum yauraduna lehore tathot masanubi na sanglaklibudu ubada sauna karai satluinu nang namu asaidagi aigadi koi kauri swaida ima Thoinu ga potphamda singju sarubani nang aina madugi huranbi Thoinu duga punnan haidana haibasi nang yaba kauba leite ni ha mana hauba laini ba mana phana hauba lakera kaidogege nang ni yadra loire masiga pullaga kariye phaboi dorige ha narai bakti ban numit amada nangsu huranbi siga yam puning bra haiba bunya chopa soiroi he haibidi haini masiga nang matung manau het pulam badanya aina kaidogi yangu nang mathangi numit ni sauthoi thabak chatna ba haidana mapi loisili dupi nang talau he Moi tada kai haige aibu kauba ngarang aina puri kausida sil khrapa man madu nangbu lokthopro yaram jeni asangbi sil haiba lokthokti yeidi munam ta yengbiu dana moi tada yengene yaudi nupi nangbu rinu ne puri tubu sumlabra sigi puri sida haukibra aina ngarang thabak chatpada litpado sigi puri sinatro aibu lokthok khotok tana tawkibasu leiteda sidanida aina hapambado adu oiradi yaupam thoktru moi tada yaudri sinine do karino ne aibo nahan itau tombadagi sel khra chili haidana lawkibado adu singna ba haidana thamba sel ni mi yaujik pi khido bu sel du bu leiramdri basibu karmai tawrino ba as mangba yada ba sel ni ne do moi tada ima ga Thoinu ga da ubrana happy tang hangbiu dana ima Thoinu kari haige sauba nang ni ma kauribo ima noibo aigi puri kaudagi sel ga lokthok kariya nangi puri kaudagi sel di haidi kaido bai lokthok toiba migi pina ba haidna thamba sel yauramdraba ada sum ima hoida hangmani hai ibungo taningde nangi kada karam kan ima na sangi ha noina thambada ga kawboi rongani munne ngengu leijaramni thampham kawba nateda ngarang aina sigi puri kaw sida hapamani adu yauramdri aikhoi Thoinu di lokthok da jana Nasam su kaisu lautu amoine masu noi ka da kaisu sangdabane ba ibungo nangi nupi tu da hang tan charadi mana ga lautu masu yai hera kaini mana haibini du ba kaido bagi ai di sel da lautu tori kanana khangnia nangna kaawda na ga sel do lautu masu na haibani da ima taba ya da bwa do kit ngang binu ko nasana mo khatna na ba kit sinbiranu asiyari se leitri kari upai tumi leine mathanam thasab asi hairamduna sauthoisu matha sana thokre memsadu masanupi gi kada phatchangle adugo tumliba masanupi gi makoktu kakak induna hai nabung na sil thiba khangde harisi nang lokthokpra ha nang na lokthokpa soibnu oiramgani ba nang na tan lokthokngai imung stami leite ba lokthoi adu kadorogi ma aina khangaba nang na lauramani si adudi sil do ima da sukhra pirudana ima gi saruksu khara khaira oba Askarai no ngarang na loikreda kariya ado kya ma sel du nangdi kramai tawdan loikriba loini kaino aisu sel season pam yam lek kaino masi kaya doni yu ko masya mama ingon da phau khaining diwani bema nangse nama aina ni ko nabungi mamangda sel do nangna laura moi kaidana nangi misang sangi sya aduga aingon da su khaining jiba
ꯏꯃꯥ ꯈꯥꯏꯅꯤꯡꯗꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯁꯦꯜꯗꯣ ꯇꯁꯦꯡꯅ ꯂꯣꯏꯈꯤꯕꯩꯅꯤ ꯃꯊꯪ ꯍꯨꯔꯥꯜꯂꯀꯥꯟꯗꯗꯤ ꯏꯃꯥꯒꯤ ꯁꯣꯏꯗꯅ ꯈꯥꯏꯕꯤꯔꯛꯀꯦꯕ ꯁꯣꯏꯗ꯭ꯔꯦ ꯅꯪꯅꯕꯨ ꯅꯕꯨꯛꯆꯦꯜ ꯃꯇꯥꯗꯨꯒ ꯈꯥꯏꯔꯛꯑꯅꯤ ꯌꯥꯝꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯅꯆꯥꯅꯤꯗꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯅꯨꯁꯨ ꯃꯣꯏꯒꯤ ꯍꯩꯅꯕꯤ ꯃꯈꯨꯠ ꯁꯥꯡꯕꯒꯤ ꯍꯧꯅꯕꯤ ꯑꯁꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯡꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯦꯝꯆꯥꯅ ꯊꯣꯏꯅꯨ ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯍꯩ ꯈꯤꯇ ꯍꯦꯛꯎꯒꯦꯔꯣ ꯏꯃꯥꯁꯦ ꯅꯨꯡꯊꯤꯜ ꯇꯨꯝꯂꯨꯕꯒꯤ ꯃꯤꯠ ꯁꯤꯡꯅꯕ ꯍꯩ ꯃꯦꯠꯄ ꯆꯥꯅꯤꯡꯉꯤꯕꯣ ꯏꯃꯥ ꯍꯩ ꯍꯦꯛꯅꯤꯡꯉꯥꯏꯒ ꯂꯩꯇꯦꯗ ꯑꯩꯅ ꯂꯣꯏꯅ ꯍꯨꯔꯥꯟ ꯍꯦꯛꯄꯗ ꯑꯝꯇꯕꯨ ꯄꯥꯟꯅꯗ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯤꯡꯖꯨ ꯈꯤꯇ ꯁꯨꯔꯛꯎꯗꯅ ꯏꯃꯥ ꯏꯆꯥ ꯆꯥꯁꯦ ꯑꯁ ꯉꯝꯃꯔꯣꯏ ꯏꯃꯥ ꯁꯥꯒ ꯁꯥꯔꯀꯥꯟꯁꯤꯗ ꯃꯩ ꯍꯧꯒꯠꯂꯒ ꯉꯥꯔꯤ ꯃꯣꯔꯣꯛ ꯂꯧꯕꯒ ꯉꯝꯃꯔꯣꯏꯕ ꯑꯩ ꯆꯥꯅꯤꯡꯂꯒꯅ ꯏꯃꯥ ꯅꯪ ꯁꯨꯔꯨ ꯉꯝꯃꯣꯏ ꯅꯪꯗꯤ ꯑꯋꯣꯏꯕ ꯑꯃ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯌꯦꯕ ꯅꯪ ꯑꯇꯩ ꯂꯥꯏꯔꯤꯁꯤ ꯏꯃꯥ ꯊꯪꯅꯕꯒꯤ ꯈꯨꯔꯥ ꯄꯨꯛꯁꯥ ꯍꯣꯏꯒꯤ ꯉꯥꯅꯨꯁꯦ ꯑꯃ ꯍꯨꯔꯥꯜꯂꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯑꯝꯇ ꯆꯥꯁꯤꯔꯥ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯇꯤꯟꯗꯨꯝ ꯌꯣꯠꯂꯤ ꯍꯥ ꯉꯥꯅꯨ ꯆꯥꯁꯦꯕ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯏꯃꯥꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯣꯏꯒꯤ ꯉꯥꯅꯨꯁꯦ ꯌꯦꯡꯂꯤꯕꯅꯤ ꯏꯃꯥꯁꯨ ꯑꯗꯣ ꯅꯕꯨꯡꯅ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯏ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯋꯥ ꯊꯣꯛꯅꯗꯅꯀꯣ ꯑꯃꯨꯛ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯉꯥꯅꯨꯗꯣ ꯍꯨꯔꯥꯜꯂꯒ ꯏꯃꯥꯒꯤ ꯅꯄꯥꯝꯗ ꯄꯨꯔꯒ ꯆꯥꯔꯨꯔ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯆꯧꯅꯁꯨ ꯈꯪꯉꯔꯣꯏꯗꯅ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯨꯁꯨ ꯏꯆꯥꯗꯤ ꯌꯥꯝ ꯁꯤꯡꯉꯤꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯉꯥꯅꯨ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯍꯨꯔꯥꯜꯂꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯇꯥ ꯅꯕꯣꯛ ꯍꯣꯏꯗ ꯄꯨꯔꯒꯅꯦ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯉꯥꯅꯨꯗꯨ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ ꯊꯣꯏꯅꯨ ꯉꯥꯅꯨꯗꯣ ꯅꯪ ꯑꯣꯏꯅ ꯍꯨꯔꯥꯜꯂꯣ ꯏꯃꯥ ꯁꯣꯏꯗ ꯉꯥꯏꯔꯝꯃꯒꯦ ꯏꯃꯥ ꯉꯥꯅꯨ ꯃꯀꯣꯟ ꯆꯪꯕꯗꯣ ꯇꯜꯂꯤ ꯅꯝꯊꯤꯌꯦꯕ ꯅꯝꯊꯤꯅꯤ ꯏꯃꯥ ꯅꯪ ꯍꯌꯦꯡ ꯆꯥꯕꯗꯤ ꯏꯃꯥꯅ ꯌꯥꯝꯅ ꯆꯥꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ ꯑꯍꯜꯒ ꯑꯣꯏꯕꯁꯤꯗ ꯃꯅꯝ ꯃꯍꯥꯗꯨ ꯀꯌꯥ ꯍꯩꯅꯗꯦ ꯇꯧꯕꯅꯤ ꯀꯣꯛ ꯆꯪꯂꯒ ꯍꯨꯔꯥꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯤ ꯍꯧꯒꯠꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯊꯣꯏꯅꯨ ꯉꯥꯅꯨ ꯃꯀꯣꯜ ꯑꯗꯨꯗ ꯆꯪꯉꯤ ꯑꯗꯨꯒ ꯉꯥꯅꯨ ꯈꯜꯂꯤ ꯑꯁ ꯀꯔꯝꯕ ꯐꯥꯗꯣꯏꯅꯣ ꯁꯤꯕꯣ ꯑꯝꯇ ꯎꯗ꯭ꯔꯦꯅꯦ ꯑꯃꯝꯕꯁꯤꯗ ꯀꯔꯝꯕꯅ ꯆꯥꯔꯤꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯤ ꯉꯥꯡꯗꯅ ꯂꯩꯔꯅꯨꯍꯦ ꯅꯈꯨꯠꯅ ꯄꯥꯏꯕꯗꯣ ꯃꯗꯨꯗ ꯈꯔ ꯆꯥꯎꯕ ꯃꯌꯦꯛꯇ ꯃꯉꯛ ꯁꯝꯅ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯔꯛꯑꯣ ꯌꯥꯗ ꯇꯧꯔꯤꯅꯦ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯃꯥ ꯑꯣꯏꯅ ꯐꯥꯔꯨ ꯂꯥꯎꯗꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯒꯤ ꯉꯥꯅꯨꯗꯨ ꯍꯨꯔꯥꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯦꯝꯆꯥ ꯉꯥꯅꯨꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯊꯣꯛꯂꯛꯏ ꯑꯩꯅꯗꯤ ꯅꯕꯨꯡ ꯍꯣꯏ ꯅꯅꯝ ꯍꯣꯏ ꯍꯧꯒꯠꯇ꯭ꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯅꯅꯕ ꯇꯧꯔꯒ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯊꯣꯏꯅꯨ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯀꯔꯤ ꯇꯧ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯁꯤꯗ ꯊꯣꯏꯅꯨ ꯅꯪ ꯂꯩꯒ ꯂꯩꯍꯧꯔꯣꯍꯦ ꯏꯃꯥ ꯆꯠꯂꯝꯃꯒꯦ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯃꯥꯁꯤꯗꯤ ꯉꯥꯏꯉꯝꯗꯦꯍꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯇꯨꯝ ꯍꯧꯒꯠꯄ ꯊꯦꯡꯕꯅꯤ ꯍꯩ ꯑꯗꯨꯋꯥꯏꯗ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯔꯅꯨ ꯃꯤ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯁꯠ ꯆꯠꯍꯧꯔꯁꯤ ꯅꯪꯕꯨ ꯅꯕꯨꯡ ꯊꯣꯔꯛꯂꯕꯗꯤ ꯀꯔꯥꯏꯗꯅꯣ ꯑꯃꯨꯛ ꯍꯪꯉꯛꯑꯅꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯀꯦ ꯇꯧꯔꯤꯉꯩ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯎꯊꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯍꯥ ꯏꯃꯥꯕꯨꯔꯣ ꯅꯕꯨꯛ ꯍꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯣꯕ ꯉꯟꯃꯟꯗ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯕꯣꯛ ꯍꯣꯏꯕꯨ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯅꯦ ꯀꯅꯥꯅ ꯉꯜꯂꯨꯒꯕꯅꯣꯗ ꯅꯣꯏꯅ ꯌꯥꯍꯧ ꯊꯦꯡꯕꯒꯤꯅꯤ ꯃꯧꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ ꯈꯔ ꯍꯥꯏꯌꯨꯀꯣ ꯊꯣꯏꯅꯨꯒ ꯑꯩꯒꯒꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯩꯅꯣ ꯈꯥꯎꯗꯨꯗ ꯐꯤꯗꯤꯡ ꯆꯣꯡꯒ ꯌꯥꯎꯔꯤꯗꯨꯕꯣ ꯁꯤꯕꯨꯔꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯕꯦꯝꯃ ꯆꯠꯂꯁꯤ ꯂꯥꯎꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯅꯤꯗꯨ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯣ ꯉꯥꯅꯨꯔ ꯌꯦꯜꯂꯣ ꯃꯥꯅ ꯄꯨꯈ꯭ꯔꯤꯁꯤꯕꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯁꯣꯝꯗꯅ ꯃꯦꯝꯆꯥꯒꯤ ꯃꯄꯥꯝꯗꯅꯤ ꯉꯥꯅꯨꯗꯨ ꯃꯧꯄ꯭ꯋꯥ ꯁꯥꯆꯧꯅ ꯊꯣꯡꯉꯤ ꯃꯦꯝꯆꯥꯒꯤ ꯃꯃꯥ ꯁꯥꯈꯤꯅ ꯀꯔꯥꯏꯗꯒꯤ ꯉꯥꯅꯨꯅꯣꯕ ꯃꯦꯝꯆꯥ ꯅꯪꯅ ꯄꯨꯔꯛꯏꯁꯤꯕꯣ ꯍꯣꯏ ꯑꯩꯈꯣꯏꯗ ꯂꯣꯏꯕ ꯉꯥꯅꯨꯅꯤ ꯏꯃꯥ ꯁꯤꯗ ꯑꯩꯈꯣꯏ ꯁꯥꯖꯧ ꯍꯣꯏꯒ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯥꯅꯨ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯒꯦꯅ ꯄꯨꯔꯛꯏꯕꯅꯤ ꯅꯣꯏꯗ ꯌꯥꯝ ꯂꯣꯏꯔꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯕꯦꯝꯃ ꯅꯪꯅ ꯉꯥꯡꯕ ꯑꯣꯏꯗꯕꯁꯦ ꯉꯥꯡꯉꯤꯗꯀꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯆꯥꯗꯧꯁꯨ ꯅꯠꯇꯕꯁꯤꯗ ꯁꯨꯝ ꯆꯒꯠ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯣ ꯑꯣ ꯅꯪꯒꯤ ꯅꯒꯨꯜꯗꯣ ꯏꯃꯥꯅ ꯈꯪꯕ ꯑꯗꯨꯒꯤꯅꯤ ꯅꯆꯥ ꯅꯃꯧ ꯂꯩꯔꯕ ꯅꯪꯅ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤꯅꯤꯀꯣ ꯅꯪ ꯍꯟꯗꯦꯕ ꯅꯪ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯁꯥꯖꯧ ꯑꯗꯨꯗꯒꯤ ꯉꯥꯅꯨ ꯃꯇꯨꯝ ꯑꯆꯧꯕ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯌꯥꯁꯤꯗ ꯅꯝꯖꯟꯒꯦꯕ ꯃꯆꯤꯜ ꯑꯁꯦ ꯇꯨꯃꯤ ꯂꯩꯅꯕ ꯍꯩ ꯆꯟꯗꯥ ꯅꯨꯕꯤ ꯎꯁꯤꯠꯇ꯭ꯔꯤꯔꯦ ꯅꯪꯒꯤꯁꯦ ꯍꯥ ꯅꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯅ ꯊꯥꯕ ꯁꯣꯏꯔꯣꯏ ꯅꯪꯀꯣ
ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯝ ꯉꯥꯡꯉꯦꯕ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯒꯤꯗꯦ ꯍꯥꯏꯗꯅ ꯁꯥꯖꯧ ꯅꯪꯒꯤ ꯉꯥꯅꯨꯗꯨꯅ ꯊꯣꯡꯕ ꯂꯣꯏꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯗꯧꯔꯦꯃꯤ ꯂꯣꯏꯔꯦꯕ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯑꯗꯨ ꯊꯤꯔꯛꯑꯣ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯁꯥꯖꯧꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯃꯌꯥꯝꯗꯨꯒ ꯆꯥꯕꯗ ꯉꯥꯅꯨ ꯊꯣꯡꯕꯗꯨ ꯀꯣꯟꯅꯔꯝꯗꯦ ꯊꯣꯏꯅꯨꯅ ꯑꯁ ꯉꯥꯅꯨ ꯂꯥꯕ ꯐꯖꯕ ꯄꯨꯔꯛꯄꯕꯨ ꯉꯥꯅꯨ ꯃꯇꯨꯝ 4-5ꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯐꯪꯍꯧꯗꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯌꯨꯝꯗ ꯃꯤꯋꯥ ꯇꯥꯔꯁꯨ ꯇꯥꯅ ꯄꯨꯛꯀꯥꯏꯕ ꯃꯈꯩ ꯏꯊꯟꯗ ꯆꯥꯖꯔꯝꯗꯧꯅꯤ ꯃꯦꯝꯆꯥꯅ ꯍꯥꯏꯒꯨꯝꯕꯗꯅ ꯁꯥꯖꯧ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯏꯆꯦꯗꯤ ꯂꯦꯛꯂꯒ ꯇꯣꯛꯑꯦꯗꯨ ꯇꯧꯏ ꯂꯩꯇ꯭ꯔꯦꯗ ꯏꯆꯦ ꯅꯌꯥ ꯅꯃꯧ ꯃꯌꯥꯝꯁꯤꯅ ꯆꯥꯈꯤꯕꯗ ꯑꯩ ꯐꯥꯎ ꯈꯥꯡ ꯃꯅꯤꯡꯁꯤꯗ ꯌꯥꯎꯕ ꯈꯔ ꯈꯖꯤꯛꯇꯨ ꯈꯛꯇꯅꯤ ꯆꯥꯔꯤꯕꯁꯤ ꯊꯣꯏꯅꯨꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯋꯥꯅ ꯉꯥꯅꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯨ ꯐꯪꯗꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯗꯒ ꯑꯝꯇ ꯄꯨꯔꯛꯑꯣꯏ ꯍꯩ ꯇꯨꯝ ꯂꯩꯌꯨ ꯃꯁꯤꯗꯤ ꯃꯤꯅꯒ ꯇꯥꯔꯒ ꯌꯥꯝ ꯐꯖꯗꯕꯗꯧꯅꯅꯦ ꯑꯃꯨꯛ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯂꯩꯅꯔꯤ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯃꯥꯗꯤ ꯃꯕꯣꯛꯀꯤ ꯈꯨꯌꯥ ꯂꯧꯈꯨꯝ ꯀꯟꯅ ꯐꯥꯛꯏ ꯉꯁꯥꯏꯗꯒꯤ ꯊꯤꯕꯁꯦ ꯁꯦꯟ ꯂꯨꯄꯥ ꯑꯃ ꯐꯪꯗꯦꯕ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯅ ꯁꯦꯜꯒꯗꯨꯕꯨ ꯀꯔꯥꯏꯗ ꯊꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯁꯦꯜꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ ꯃꯈꯨꯠꯇ ꯁꯦꯜ ꯋꯥꯠꯇꯕꯅꯦꯕ ꯐꯥꯛꯄ ꯍꯨꯝꯕ ꯀꯟꯕꯤ ꯊꯣꯏꯅꯨꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯕꯣꯛꯀꯤ ꯈꯨꯌꯥ ꯀꯥꯆꯤꯟꯗ ꯁꯦꯜ ꯈꯔ ꯐꯤꯅ ꯌꯣꯝꯂꯒ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯤ ꯄꯟꯊꯕ ꯇꯧꯗ ꯁꯦꯜꯗꯨ ꯐꯅꯦꯛ ꯃꯁꯤꯗꯨꯗ ꯌꯦꯞꯁꯤꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯏꯃꯥ ꯆꯠꯂꯁꯤꯔꯥ ꯁꯥꯈꯤꯅ ꯊꯣꯏꯅꯨ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏꯗ ꯂꯩꯔꯨꯏꯅꯣ ꯂꯥꯛꯄꯗꯒꯤ ꯅꯁꯛ ꯅꯁꯥꯒ ꯎꯒꯦ ꯐꯪꯗꯦ ꯏꯁꯨꯁꯦ ꯇꯨꯝꯃꯨꯕꯅꯤꯗꯕꯣ ꯑꯗꯣ ꯆꯠꯂꯁꯦꯃꯤ ꯏꯃꯥ ꯅꯪꯕꯣ ꯍꯣ ꯆꯠꯂꯁꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯂꯥꯛꯑꯒꯦ ꯃꯦꯝꯆꯥ ꯅꯪ ꯑꯃꯀꯣ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯋꯥꯈꯜ ꯇꯥꯗꯕ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯣꯏꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯕꯦꯝꯃꯥ ꯆꯠꯂꯁꯤ ꯂꯥꯎꯍꯦ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈꯤ ꯅꯣꯡꯃꯁꯨ ꯃꯦꯝꯆꯥꯗꯨ ꯂꯧꯈꯣꯡꯗ ꯏꯟ ꯆꯤꯡꯗꯨꯅ ꯂꯩꯔꯤ ꯃꯦꯝꯆꯥ ꯃꯥꯒꯤ ꯏꯟꯗꯨꯗꯗꯤ ꯉꯥ ꯑꯃꯐꯥꯎ ꯂꯛꯂꯝꯗꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤꯕꯨ ꯉꯈꯥꯃꯤ ꯂꯥꯎꯕꯤ ꯑꯃꯠꯇ ꯐꯥꯎ ꯏꯟꯁꯤꯗ ꯂꯛꯇꯦꯅꯦ ꯉꯁꯤꯗꯤ ꯃꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄꯒꯤ ꯉꯥ ꯄꯪꯂꯛꯇ ꯂꯛꯏ ꯑꯩꯁꯤꯅ ꯀꯔꯤ ꯗꯥꯎꯅꯣ ꯈꯪꯗ꯭ꯔꯦꯗ ꯃꯦꯝꯆꯥ ꯅꯪꯕꯨ ꯉꯥ ꯏꯂꯛꯂꯛꯇ꯭ꯔꯕ ꯇꯧꯔꯤꯗꯨꯕꯣ ꯀꯌꯥ ꯂꯛꯄ ꯑꯣꯏꯗꯦꯗ ꯏꯅꯦ ꯆꯥꯎꯕꯤ ꯏꯟꯗꯣ ꯃꯐꯝ ꯑꯃꯨꯛ ꯍꯣꯡꯂꯒ ꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯏꯅꯦꯒꯤꯗꯤ ꯀꯌꯥꯝ ꯂꯛꯑꯒꯦ ꯌꯥꯝ ꯂꯛꯄ ꯃꯥꯜꯂꯤꯗ ꯉꯁꯥꯏꯗꯒꯤ ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ ꯈꯔ ꯂꯛꯑꯦ ꯍꯥꯏꯗꯨꯅꯤ ꯃꯦꯝꯆꯥ ꯍꯣꯔꯦꯟꯒꯤꯗꯤ ꯆꯔꯥ ꯐꯥꯔꯅꯤ ꯃꯇꯥꯡꯗꯨꯗ ꯆꯥꯎꯕꯤꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯆꯦꯜꯂꯛꯏ ꯑꯕꯣ ꯅꯪ ꯏꯄꯨꯅ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣꯌꯦ ꯏꯟ ꯁꯣꯜꯂꯤꯕ ꯑꯩꯕꯨ ꯂꯥꯛꯑꯣꯌꯦ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦꯁꯨ ꯈꯪꯗꯦ ꯑꯕꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯝ ꯊꯨꯅ ꯂꯥꯛꯇ ꯌꯥꯗꯦꯅ ꯏꯄꯨꯅ ꯍꯥꯏꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯏꯟꯒ ꯁꯣꯟꯐꯝ ꯈꯪꯕ ꯅꯠꯇꯦꯍꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯆꯠꯂꯣ ꯃꯥꯡ ꯊꯥꯔꯣ ꯆꯠꯂꯣ ꯆꯥꯎꯕꯤ ꯃꯥꯁꯨ ꯍꯥꯊꯨ ꯆꯠꯈꯤꯕꯗ ꯃꯥꯒꯤ ꯉꯥ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨ ꯃꯌꯨꯝꯗ ꯄꯨꯁꯤꯟꯕ ꯀꯥꯎꯔꯝꯃꯤ ꯃꯗꯨ ꯃꯦꯝꯆꯥꯅ ꯎꯔꯨꯏ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤꯁꯤꯗꯤ ꯃꯥꯒꯤ ꯄꯥꯇ꯭ꯔꯁꯦ ꯊꯅꯝꯃꯦꯗꯅ ꯏꯃꯥꯏ ꯄꯦꯝꯃ ꯎꯊꯣꯛꯅ ꯌꯥꯝꯅ ꯐꯥꯔꯦꯗ ꯃꯥꯒꯤ ꯉꯥꯁꯤꯗꯤ ꯐꯅꯗꯨꯝ ꯐꯔꯦ ꯃꯥꯒꯤ ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯦꯛ ꯑꯣꯏꯕ ꯍꯥꯏꯗꯨꯅꯤꯀꯣ ꯉꯥ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯇꯨꯡꯒꯣꯜꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯇ꯭ꯔꯗꯒꯤ ꯉꯥꯗꯨ ꯃꯥꯒꯤ ꯇꯨꯡꯒꯣꯜꯗꯨꯗ ꯍꯥꯞꯄꯤ ꯇꯨꯡꯒꯣꯜꯁꯤꯃ ꯃꯉꯛ ꯍꯦꯛ ꯌꯧꯈꯩ ꯊꯜꯂꯦꯕ ꯂꯥꯏꯁꯤ ꯂꯩꯇꯦꯒ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯤꯒꯤ ꯉꯥꯗꯨ ꯍꯨꯔꯥꯜꯂꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯏꯟ ꯂꯩꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯤꯁꯨ ꯂꯥꯛꯇꯨꯅ ꯍꯩꯍꯥ ꯁꯗꯧꯗꯨꯝ ꯊꯣꯡꯉꯦ ꯇꯧꯔꯤꯁꯦ ꯏꯟꯒ ꯈꯣꯏꯅ ꯆꯤꯡꯕ ꯉꯝꯃꯔꯣꯏ ꯉꯥꯏꯍꯥꯛ ꯆꯤꯡꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ ꯉꯥꯡꯗꯨꯅ ꯏꯟꯗꯣ ꯑꯃꯨꯛ ꯆꯤꯡꯉꯤ ꯏꯟꯗꯨꯗ ꯌꯥꯎꯔꯛꯄ ꯉꯥ ꯃꯀꯨꯞ ꯈꯔꯗꯨ ꯂꯧꯁꯤꯜꯂꯒ ꯉꯥ ꯍꯥꯞꯄ ꯄꯥꯇ꯭ꯔꯗꯨꯗ ꯍꯥꯞꯀꯦ ꯇꯧꯕꯗ ꯉꯥ ꯑꯝꯇ ꯌꯥꯎꯔꯝꯗꯕꯗꯨꯗ ꯀꯩꯅꯣꯅꯦ ꯉꯁꯥꯏꯗꯤ ꯌꯥꯎꯕ ꯉꯥ ꯃꯌꯥꯝꯗꯨꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯅ ꯀꯅꯥꯅ ꯂꯧꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯍꯧꯖꯤꯛꯇ ꯑꯩꯅ ꯆꯪꯉꯝꯗꯥꯏꯗ ꯌꯥꯎꯍꯧꯕ ꯉꯥ ꯃꯌꯥꯝꯗꯨꯕꯨ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯔꯝꯗꯦꯕ ꯃꯁꯤꯒꯤ ꯃꯦꯝꯆꯥ ꯍꯥꯏꯁꯤꯅ ꯂꯧꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ ꯃꯥꯒꯤ ꯉꯥ ꯑꯃꯠꯇꯁꯨ ꯐꯥꯗꯦ ꯍꯥꯏꯕꯅꯤ ꯃꯦꯝꯆꯥ ꯅꯪꯕꯨ ꯑꯩꯒꯤ ꯄꯥꯇ꯭ꯔꯁꯤꯗꯒꯤ ꯉꯥꯒ ꯂꯧꯊꯣꯛ ꯂꯥꯛꯄ꯭ꯔꯣ ꯀꯩꯅꯣ ꯏꯅꯦ ꯆꯥꯎꯕꯤ ꯑꯩꯗꯤ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯉꯥ ꯄꯥꯇ꯭ꯔꯗꯨꯗ ꯉꯥ ꯌꯥꯎꯋꯦꯁꯨ ꯈꯪꯗꯅ ꯀꯔꯝꯍꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯅꯣ ꯑꯣꯟꯊꯣꯛꯄ ꯏꯅꯦꯁꯤꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯉꯁꯥꯏꯗ ꯌꯥꯎꯍꯧꯕ ꯉꯥꯗꯨ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯂꯧꯕ ꯅꯠꯇ꯭ꯔꯗꯤ ꯍꯦꯔꯥ ꯏꯅꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ
ꯏꯅꯦ ꯅꯩꯉꯣꯟꯗ ꯍꯦꯛꯇ ꯀꯤꯠꯅꯝꯃꯤꯗꯨꯕꯣ ꯍꯩ ꯃꯦꯝꯆꯥ ꯅꯒꯨꯜ ꯈꯪꯉꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯉꯥꯁꯤꯡꯗꯨ ꯄꯤꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯉꯁꯥꯏ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯁꯤꯡꯂꯛꯄ ꯏꯟꯅꯤ ꯏꯅꯦ ꯀꯩꯅꯣꯅꯦ ꯑꯩ ꯂꯧꯗꯦ ꯃꯤ ꯅꯠꯇꯦ ꯏꯅꯦꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯔꯤ ꯉꯥꯎꯕ ꯍꯥꯏꯗꯤ ꯍꯥ ꯃꯤꯒꯤ ꯉꯥꯗꯨ ꯅꯪꯅ ꯍꯨꯈꯩ ꯍꯨꯔꯥꯜꯂꯒ ꯑꯩꯕꯨ ꯉꯥꯎꯕꯗꯤ ꯀꯔꯤꯅꯣ ꯏꯅꯦ ꯑꯩꯅ ꯉꯥꯗꯨ ꯂꯧꯋꯦ ꯍꯥꯏꯕꯗꯤ ꯏꯅꯦ ꯎꯍꯧꯕ꯭ꯔꯥ ꯍꯥ ꯉꯥꯁꯤꯡꯗꯣ ꯃꯊꯟꯇ ꯂꯧꯈꯣꯡ ꯑꯁꯤꯗ ꯆꯣꯡꯊꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯅꯄꯣꯇꯤ ꯆꯦꯛꯁꯤꯟꯖꯗ꯭ꯔꯒ ꯃꯤꯉꯣꯟꯗ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯇꯨꯡꯒꯣꯜꯗꯣ ꯉꯥ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯁ ꯀꯩꯅꯣꯗ ꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯏꯟꯅ ꯆꯤꯡꯂꯤꯕꯁꯦ ꯉꯥꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯌꯥꯎꯐꯝ ꯊꯣꯛꯏ ꯀꯩꯅꯣ ꯏꯅꯦꯒꯤꯁꯦ ꯑꯩꯒꯤ ꯉꯥꯁꯦ ꯏꯅꯦꯒꯤꯅꯤꯃꯨꯛ ꯂꯧꯒꯦ ꯀꯩꯅ ꯍꯥꯏꯔꯛꯀꯅꯤꯀꯣ ꯍꯩ ꯆꯤꯟꯊꯤꯕꯤ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏꯗꯒꯤ ꯏꯅꯥꯛꯁꯤꯗ ꯏꯟ ꯁꯣꯜꯂꯤꯕꯗꯣ ꯉꯥ ꯐꯥꯗꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯅꯪꯅ ꯐꯥꯒꯦꯅ ꯐꯥꯔꯕꯗ ꯉꯥꯈꯥ ꯑꯃꯅꯤ ꯃꯉꯥꯏꯔꯦ ꯌꯦꯡꯉꯤꯅꯦ ꯇꯨꯡꯒꯣꯟꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯁ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯉꯝꯃꯤꯀꯣ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯑꯩꯅ ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯒ ꯑꯣꯏꯅ ꯁꯣꯟꯖꯔꯨꯔꯒꯦ ꯏꯟꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯎꯔꯤꯕ ꯉꯥ ꯈꯔꯁꯦ ꯃꯤ ꯇꯥꯕ ꯃꯤ ꯌꯥꯝ ꯂꯩꯔꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯥꯒꯤ ꯏꯟꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ ꯆꯥꯎꯕꯤꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯀꯌꯥꯝ ꯉꯝꯂꯤꯅꯣ ꯌꯦꯡꯉꯨꯀꯣ ꯉꯥꯁꯦ ꯃꯥꯅ ꯍꯨꯔꯥꯜꯂꯒ ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯁꯥꯗꯅ ꯆꯠꯈ꯭ꯔꯤꯁꯦ ꯃꯦꯝꯆꯥ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯊꯤꯅ ꯍꯥꯏꯅꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯁꯪꯕꯤꯗꯤ ꯌꯥꯝ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯣꯏꯇꯥꯆꯧ ꯀꯩꯅꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯅ ꯇꯧꯔꯤꯁꯤꯕꯣ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯃꯣꯏꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯩꯗꯤ ꯏꯀꯥꯏꯖꯕꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯊꯣꯏꯅꯨꯒꯕꯣ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯁꯦ ꯃꯈꯨꯠ ꯃꯁꯥ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏꯗꯅ ꯃꯤꯅ ꯐꯖꯅ ꯑꯝꯇ ꯉꯥꯡꯅꯗꯦ ꯅꯍꯥꯟꯁꯨ ꯏꯃꯥꯅ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯉꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯣꯠꯐꯝ ꯊꯣꯛꯄꯗ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏꯕ ꯑꯩ ꯏꯀꯥꯏꯕꯅ ꯃꯄꯥꯜꯒ ꯊꯣꯛꯇꯧ ꯇꯜꯂꯤꯀꯣ ꯑꯗꯨꯝꯅ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯐꯅꯗꯤ ꯌꯥꯝꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯤ ꯂꯧꯗꯦ ꯅꯍꯥꯟꯁꯨ ꯏꯃꯥꯒ ꯊꯣꯏꯅꯨꯒꯅ ꯑꯕꯣꯛꯍꯣꯏꯗ ꯄꯨꯈꯤꯕ ꯉꯥꯅꯨꯗꯣ ꯇꯥ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯉꯥꯅꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯥꯅꯨ ꯃꯥꯡꯈ꯭ꯔꯦꯅ ꯊꯤꯔꯛꯇꯅ ꯑꯩ ꯇꯟꯗꯅ ꯀꯔꯤꯝ ꯍꯥꯏꯖꯗ꯭ꯔꯕ ꯑꯗꯣ ꯃꯈꯣꯏ ꯇꯥꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯐꯖꯅ ꯑꯝꯇ ꯍꯥꯏꯁꯦꯕ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯆꯣꯞꯄ ꯁꯣꯏꯔꯣꯏꯀꯣ ꯃꯤꯃꯥꯡ ꯊꯣꯛꯄ ꯁꯣꯏꯔꯣꯏꯕ ꯍꯥꯏꯕꯕꯨ ꯇꯧꯔꯅꯨ ꯍꯥꯏꯗꯅꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯔꯤꯉꯩꯗ ꯐꯅꯌꯥꯝꯗꯤ ꯍꯥꯏꯔꯒ ꯂꯧꯗꯦ ꯑꯗꯒꯤ ꯏꯃꯥꯅ ꯏꯃꯥ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯊꯣꯏꯅꯨꯁꯤꯅꯤꯀꯣ ꯃꯔꯨꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯕꯒꯨꯝꯅ ꯋꯥꯈꯜ ꯂꯧꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤꯃꯁꯨ ꯀꯔꯤꯅꯣ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯡꯕ ꯁꯛꯄꯁꯨ ꯂꯧꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯇꯥꯡꯗꯨꯗ ꯃꯦꯝꯆꯥꯗꯨ ꯆꯪꯂꯛꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯃꯧ ꯂꯣꯏꯗꯧꯔꯦ ꯏꯃꯥ ꯏꯟꯁꯥꯡ ꯃꯍꯤꯁꯦ ꯉꯥꯏꯍꯥꯛ ꯁꯧꯍꯟꯈꯤꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯤ ꯑꯁ ꯑꯗꯨꯕꯨ ꯏꯟꯁꯥꯡꯅꯤ ꯀꯥꯏꯅ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯑꯗꯨ ꯊꯣꯡꯗꯧ ꯁꯔꯨꯛ ꯅꯍꯥꯟ ꯑꯩꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡꯗꯣ ꯉꯥꯌꯣꯛ ꯆꯐꯨꯁꯤꯗ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯉꯥ ꯑꯃ ꯀꯣꯛ ꯊꯣꯡꯕ ꯀꯩꯗꯧꯒꯦ ꯑꯁꯪꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯌꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯏꯃꯥ ꯅꯪꯒ ꯑꯩꯈꯣꯏ ꯊꯣꯏꯅꯨꯒꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤꯀꯣ ꯅꯣꯏꯅ ꯈꯜꯂꯒ ꯁꯨꯝ ꯇꯧꯔꯤꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯤ ꯃꯥꯡꯁꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦ ꯁꯩꯇ ꯑꯩ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯗꯅ ꯀꯩꯗꯧꯕ ꯍꯥꯏꯕꯕꯨ ꯏꯃꯥꯕꯨ ꯃꯤꯅ ꯉꯥꯡꯅꯔꯤꯁꯦ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯣ ꯅꯍꯥꯟꯗꯁꯨ ꯏꯟ ꯁꯤꯡꯃꯤꯟꯅꯔꯒ ꯏꯅꯦ ꯆꯥꯎꯕꯤꯗꯒꯤ ꯉꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏ ꯃꯗꯨꯒꯤ ꯄꯥꯎꯗꯣ ꯅꯉꯣꯟꯗ ꯀꯅꯥꯅ ꯇꯝꯃꯛꯏ ꯍꯥ ꯑꯩꯅ ꯉꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕ ꯃꯣꯏ ꯃꯃꯤꯠꯃꯛꯅ ꯎꯍꯧꯏ ꯍꯥꯏꯕ꯭ꯔꯣ ꯎꯍꯧꯒꯦꯔꯥ ꯎꯍꯧꯔꯣꯏꯒꯦꯔꯥ ꯇꯧꯅꯨꯀꯣ ꯏꯃꯥ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ ꯑꯍꯜ ꯊꯪꯗ ꯆꯣꯞꯀꯦꯗꯅꯤ ꯏꯁ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯅꯇꯨ ꯍꯩꯁꯤꯡꯕꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯟꯖꯤꯜꯂꯤꯔꯥ ꯍꯥ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯍꯥꯟꯁꯨ ꯑꯕꯣꯛ ꯍꯣꯏꯗ ꯉꯥꯅꯨ ꯄꯨꯔꯒ ꯆꯠꯈꯤꯕꯗꯣ ꯉꯥꯅꯨꯗꯣ ꯈꯨꯔꯥ ꯄꯨꯛꯆꯥꯎ ꯍꯣꯏꯒꯤ ꯉꯥꯅꯨꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯅ ꯃꯤ ꯑꯩꯅ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯨꯕ ꯉꯥꯅꯨꯗꯣ ꯏꯃꯥ ꯍꯅꯨ ꯊꯪꯗ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯅꯆꯥ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇꯦ ꯀꯩꯗꯧꯒꯦ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯇꯣꯛꯑꯣ ꯍꯥꯏꯍꯧꯔꯤꯕꯁꯤꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯃꯣꯏꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯊꯣꯏꯅꯨ ꯉꯁꯤꯁꯨ ꯃꯅꯝꯃꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯎꯄꯨꯁꯣ ꯀꯟꯅ ꯊꯤꯔꯤ ꯎꯄꯨꯁꯣꯗꯨꯕꯨ ꯀꯔꯥꯏꯗ ꯊꯝꯕꯅꯣꯕ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯑꯩꯅ ꯁꯦꯜ ꯂꯧꯊꯣꯛꯃꯟꯗꯅ ꯁꯦꯜꯗ ꯂꯣꯏꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦꯕ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯀꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯁꯣꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅꯗꯤ ꯐꯪꯂꯤ ꯑꯗꯨꯕꯨ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯦꯜ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤ ꯁꯦꯜꯁꯦ ꯎꯄꯨ ꯃꯅꯨꯡꯗꯐꯥꯎ ꯍꯦꯛ ꯂꯩꯇꯦ ꯋꯥꯅꯤ
ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯩꯁꯤꯗꯤ ꯑꯁꯤꯗꯤ ꯀꯥꯟꯅꯗꯦ ꯐꯅꯦꯛ ꯑꯍꯟꯕꯁꯤꯃ ꯍꯨꯔꯥꯜꯂꯒꯦ ꯑꯗꯨꯒ ꯀꯅꯥꯗꯅꯣ ꯌꯣꯟꯊꯣꯛꯎꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯃꯅꯝꯃꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯕꯨꯛꯇ ꯌꯦꯞꯁꯤꯜꯂꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯑꯁꯪꯕꯤꯒ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯊꯦꯡꯅꯩ ꯑꯁꯪꯕꯤꯅ ꯑꯦ ꯊꯣꯏꯅꯣ ꯅꯪꯗꯤ ꯑꯩꯈꯣꯏ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯅꯝꯃ ꯀꯩꯅꯣꯅꯤ ꯅꯣꯏ ꯀꯥꯗ ꯍꯧꯗꯣꯡ ꯑꯃ ꯆꯪꯒꯦ ꯍꯥꯏꯗꯅ ꯊꯤꯔꯝꯕꯅꯤ ꯊꯣꯏꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯊꯤꯕ ꯁꯤꯟꯁꯦ ꯊꯤꯅꯀꯣ ꯁꯦꯜ ꯊꯤꯕ ꯆꯪꯉꯨꯔꯤꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯅꯝꯃꯅ ꯍꯥꯏꯗꯨꯕ ꯑꯣ ꯈꯪꯖꯔꯦ ꯌꯥꯔꯦ ꯅꯒꯨꯜ ꯈꯪꯉꯤ ꯊꯣꯏꯅꯨ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯅꯪ ꯌꯥꯗꯦꯅꯦꯀꯣ ꯅꯪ ꯂꯧꯗꯦꯕ ꯐꯅ ꯁꯦꯜ ꯗꯔꯀꯥꯔ ꯑꯣꯏꯔꯕꯁꯨ ꯏꯅꯝꯃ ꯇꯥꯆꯧ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯁꯦ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁ ꯇꯥꯅꯤꯡꯗꯦ ꯏꯅꯝꯃ ꯁ꯭ꯋꯥꯏꯗ ꯑꯐꯕꯤꯒ ꯁꯥꯔꯒ ꯉꯥꯡꯒꯅꯨ ꯅꯣꯡꯃꯇ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯏꯅꯝꯃꯕꯣ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯥꯆꯧꯁꯦ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯟꯗꯣꯛꯑꯁꯤ ꯆꯠꯀꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯅꯨ ꯃꯅꯝꯃꯕꯨ ꯏꯟꯈꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯊꯣꯏꯅꯨ ꯃꯥꯅ ꯌꯦꯞꯄꯛꯄ ꯐꯅꯦꯛ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯅꯝ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯃꯤ ꯀꯔꯥꯏꯗꯩ ꯐꯅꯦꯛꯅꯣ ꯊꯣꯏꯅꯨ ꯅꯪꯒꯤꯁꯤꯕꯣ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯥꯅ ꯅꯍꯥꯟ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ ꯏꯅꯝꯃ ꯑꯗ ꯃꯆꯨꯗꯣ ꯑꯩꯉꯣꯟꯗ ꯀꯌꯥ ꯄꯛꯇ꯭ꯔꯕ ꯑꯗ ꯏꯅꯝꯃꯗ ꯑꯣꯏꯅ ꯌꯣꯟꯊꯣꯛꯀꯦ ꯇꯧꯕꯅꯤ ꯂꯩꯁꯥꯕꯤ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯑꯌꯥꯛꯄ ꯃꯆꯨꯁꯦ ꯁꯦꯠꯀꯦ ꯍꯥꯏꯗꯅ ꯄꯛꯇꯦ ꯁꯤꯕꯨ ꯀꯩꯅꯣ ꯊꯣꯏꯅꯨ ꯅꯪꯕꯣ ꯍꯧꯖꯤꯛꯄꯨ ꯁꯤꯒꯨꯝꯕ ꯃꯆꯨꯁꯦ ꯑꯩꯈꯣꯏꯗ ꯁꯦꯠꯄ ꯄꯛꯈꯤꯗ꯭ꯔꯅꯤ ꯇꯧꯔꯤꯁꯤꯕꯣ ꯏꯅꯝꯃꯁꯨ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯁꯤꯗꯤ ꯃꯆꯨꯁꯦ ꯏꯅꯝꯃꯗ ꯄꯛꯀꯅꯤ ꯈꯪꯕꯒꯤ ꯊꯑꯣꯏꯅ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯏꯕꯅꯤ ꯍꯣ ꯐꯔꯦꯁꯦ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥ ꯄꯤꯌꯣ ꯍꯥꯏꯔꯤꯕꯅꯣ ꯂꯨꯄꯥ 30 ꯂꯧꯅꯤꯡꯕꯅꯤ ꯑꯩꯁꯦ ꯏꯅꯝꯃꯕꯨ ꯀꯌా ꯄꯤꯅꯤꯡꯉꯤꯅꯣ 25 ꯇꯧꯔꯣ ꯀꯩꯅꯣ ꯊꯣꯏꯅꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯅꯠꯇꯦ ꯍꯣꯏꯁꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯅꯨ ꯍꯥꯏꯕꯗꯨ ꯇꯥꯗ ꯅꯣꯡꯃꯁꯨ ꯃꯈꯨꯠ ꯁꯥꯡꯕꯤ ꯃꯦꯝꯆꯥ ꯃꯤꯒꯤ ꯄꯣꯠꯐꯝꯗꯒꯤ ꯁꯦꯜ ꯍꯨꯔꯥꯜꯂꯨꯏ ꯍꯥꯏꯗꯨꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯐꯨꯕꯗ ꯃꯈꯨꯠ ꯑꯗꯨ ꯇꯦꯛꯂꯝꯃꯤ ꯆꯥꯎꯊꯣꯏ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯃꯥꯗ ꯉꯥꯡꯏ ꯏꯃꯥ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯦ ꯏꯃꯥꯗ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯂꯧꯗꯕꯗꯒꯤ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯅꯦ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯈꯥꯛꯇꯤ ꯉꯥꯡꯉꯤꯍꯦ ꯈꯨꯠ ꯇꯦꯛꯄꯒꯤ ꯃꯔꯣꯜ ꯑꯃ ꯅꯥꯕꯅꯦ ꯆꯩꯅꯥꯁꯦ ꯅꯥꯐꯝꯒ ꯈꯪꯗꯦ ꯑꯁꯦꯡꯕ ꯅꯪꯅ ꯉꯥꯡꯕꯗ ꯑꯗꯨꯗꯕꯨ ꯇꯧꯅꯅꯕ ꯏꯃꯥꯅ ꯇꯧꯖꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯑꯗꯨ ꯊꯣꯛꯀꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯏꯃꯥꯅ ꯂꯧꯔꯗꯤ ꯉꯁꯤ ꯊꯣꯛꯏꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯍꯣꯏꯁꯦ ꯏꯃꯥ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦꯗꯅ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯔꯣꯕ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯁ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯗꯨꯒꯤ ꯀꯨꯟꯗꯥ ꯂꯩ ꯍꯥꯏꯕꯤ ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕꯤꯗꯨꯅ ꯆꯨꯝꯅ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯔꯁꯨ ꯌꯥꯕꯁꯤꯗ ꯃꯤꯒꯤ ꯈꯨꯠꯁꯦ ꯍꯦꯛꯇ ꯂꯩꯊꯦꯛꯑꯦ ꯋꯥꯅꯤ ꯑꯁꯨꯝꯅ ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯤꯅ ꯃꯈꯨꯠ ꯊꯨꯗꯦꯛꯄꯗꯒꯤ ꯆꯩꯅꯥꯗꯨꯅ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯗꯨ ꯇꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯍꯟꯗꯦ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨ ꯇꯧꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨꯗꯨ ꯉꯁꯤꯁꯨ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯃꯥꯗꯤ ꯊꯣꯏꯅꯨ ꯂꯥꯛꯄꯗ ꯍꯩꯅꯗꯅ ꯑꯁ ꯀꯔꯤ ꯇꯧꯕꯅꯣ ꯁꯤꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯩꯈꯤꯗꯦ ꯍꯥꯏꯗꯗꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯤ ꯁꯥꯏꯔꯣ ꯁꯅꯥꯔꯩ ꯅꯪꯕꯣ ꯍꯩꯃ ꯅꯪ ꯂꯥꯏꯔꯣ ꯊꯣꯏꯅꯣ ꯑꯧ ꯀꯩꯅꯣ ꯁꯤꯗꯒꯤ ꯐꯅꯦꯛ ꯑꯀꯛꯄ ꯃꯌꯥꯝꯁꯦ ꯁꯤ ꯂꯣꯏ ꯌꯣꯟꯗꯣꯏꯔꯣ ꯃꯤꯒꯤ ꯁꯤꯡꯉꯝꯕꯅꯤ ꯏꯅꯝꯃ ꯊꯥꯔꯤꯛꯅ ꯀꯩꯊꯦꯜꯗ ꯊꯥꯕꯒꯤ ꯍꯧꯖꯤꯛ ꯂꯧꯕ ꯂꯥꯛꯑꯅꯤꯅ ꯍꯥꯏꯔꯛꯏꯅꯦ ꯀꯛꯏꯅꯦ ꯑꯗꯨꯒꯤ ꯑꯣ ꯌꯥꯝꯃꯤꯅꯦ ꯁꯤꯗꯤ ꯁꯤ ꯃꯌꯥꯝꯁꯤ ꯌꯣꯜꯂꯗꯤ ꯅꯪ ꯁꯦꯟꯐꯝ ꯑꯃ ꯈꯪꯉꯅꯤꯕ ꯑꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤꯅ ꯅꯪ ꯍꯧꯕ ꯂꯥꯛꯏꯅꯦ ꯑꯩ ꯊꯣꯏꯅꯣ ꯑꯩ ꯆꯠꯂꯔꯣꯏꯒꯦꯗ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ ꯑꯁ ꯀꯨꯏꯔꯣꯏꯍꯦ ꯅꯪ ꯁꯤꯗꯤ ꯉꯥꯛꯇꯪꯅꯤ ꯀꯩꯗꯧꯒꯦ ꯑꯩ ꯏꯊꯟꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯐꯠ ꯍꯜꯂꯛꯁꯦꯕ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯩ ꯆꯠꯂꯨꯔꯣꯏꯒꯦ ꯅꯪ ꯁꯥꯎꯔꯅꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯊꯣꯠꯇꯨ ꯊꯣꯛꯂꯛꯏ ꯊꯣꯏꯅꯨ ꯎꯕꯗ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯊꯣꯏꯅꯨ ꯅꯪ ꯂꯥꯛꯏꯔꯥ ꯑꯧ ꯏꯃꯥꯕꯣ ꯁꯅꯥꯔꯩꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯦꯅ ꯍꯧꯕ ꯂꯥꯛꯑꯝꯃꯤꯅꯤ ꯊꯣꯏꯅꯨ ꯉꯁꯤꯗꯤ ꯁꯅꯥꯔꯩꯁꯦ ꯆꯠꯊꯣꯛꯄ ꯌꯥꯔꯔꯣꯏ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩ ꯑꯁ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥꯕꯣ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯀꯩꯁꯨ ꯌꯣꯟꯊꯣꯛꯑꯣꯏꯌꯦ ꯀꯨꯏꯕ ꯀꯨꯏꯗꯕꯒꯤ ꯅꯠꯇꯦꯗ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯗꯧꯕ ꯍꯩ ꯕꯦꯝꯃ ꯁꯅꯥꯔꯩ ꯅꯪ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯧ ꯍꯩ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯊꯣꯛꯂꯛꯇꯦ ꯑꯩ ꯂꯩꯅ ꯑꯩꯒꯁꯦ ꯀꯔꯤꯝ ꯍꯥꯏꯔꯝꯗꯕꯤ ꯆꯪꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯁꯨꯛꯊꯣꯛꯀ ꯊꯣꯛꯂꯛꯇꯦꯕ ꯃꯣꯏꯒꯤꯁꯦ ꯑꯩꯒ ꯄꯨꯅꯤꯡꯗ꯭ꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯣꯏꯒ ꯄꯨꯟꯗ꯭ꯔꯁꯨ ꯌꯥꯏꯅ
ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯌꯦꯡꯊꯣꯔꯛꯄꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯅꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯗꯨꯗꯒꯤ ꯐꯅꯦꯛ 3 ꯇꯥꯞ ꯄꯥꯏ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯐꯅꯦꯛ ꯃꯁꯤꯡ ꯋꯥꯠꯂꯝꯕꯗꯨꯗ ꯇꯥꯊꯣꯠ ꯃꯃꯥ ꯃꯆꯥꯗꯨ ꯁꯥꯎꯅ ꯊꯣꯏꯅꯨꯅ ꯂꯧꯔꯝꯂꯅꯤ ꯈꯪꯕꯒꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯀꯧ ꯀꯧꯏ ꯇꯥꯊꯣꯠꯅ ꯍꯩ ꯊꯣꯏꯅꯨ ꯊꯣꯏꯅꯨ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯩ ꯊꯣꯏꯅꯨ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯃꯄꯥꯜꯗ ꯑꯗꯨꯝꯅ ꯀꯧꯕꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯆꯥꯎꯊꯣꯏꯅ ꯏꯅꯦ ꯂꯥꯛꯏꯔꯣ ꯁꯥꯟꯅꯔꯦ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ ꯐꯝꯕꯒ ꯂꯥꯏꯔꯤ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯗꯨ ꯂꯩꯇ꯭ꯔꯣ ꯀꯧꯊꯣꯔꯛꯎ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯣꯏꯅꯨꯕꯨꯔꯣ ꯀꯩꯗꯧꯔꯝꯃꯒꯦ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅ ꯏꯅꯦ ꯑꯗꯨꯛ ꯁꯥꯎꯅ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯆꯟꯅꯨꯄꯤ ꯍꯨꯔꯥꯟꯕꯤꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯒ ꯀꯣꯟ ꯃꯊꯛꯇ ꯃꯤꯒꯤ ꯄꯤꯅꯅꯕ ꯐꯅꯦꯛ ꯀꯛꯂꯒ ꯊꯝꯕꯗꯣ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯁꯨ ꯐꯅꯦꯛ ꯑꯃꯇꯒ ꯅꯠꯇꯦ ꯐꯅꯦꯛ 3-4ꯅꯤ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯣꯕ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯤꯗꯣ ꯆꯥꯎꯊꯣꯏ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯗꯨ ꯃꯥꯅ ꯍꯧꯖꯤꯛ ꯍꯨꯔꯥꯜꯂꯕ ꯐꯅꯦꯛꯁꯤꯡꯗꯨ ꯌꯣꯟꯊꯣꯛꯂꯨꯕꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯗꯨꯅ ꯍꯔꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯇꯥꯊꯣꯠ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯇꯨ ꯂꯥꯛꯑꯦ ꯇꯨ ꯍꯨꯔꯥꯟꯕꯤ ꯑꯁꯦ ꯍꯩ ꯊꯣꯏꯅꯨ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯐꯅꯦꯛꯁꯤꯡꯗꯣ ꯀꯗꯥꯏꯅꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯔꯣꯏ ꯊꯣꯏꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯏ ꯑꯗꯨ ꯃꯥꯁꯨ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗꯤ ꯐꯅꯦꯛꯅꯣ ꯏꯃꯥꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟꯗꯨ ꯊꯤꯔꯅꯨꯅꯦ ꯅꯪꯅ ꯐꯅꯦꯛꯇꯨ ꯍꯨꯔꯥꯜꯂꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯒ ꯂꯥꯛꯏꯕꯅꯤ ꯑꯩꯒꯤꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤꯀೋ ꯐꯅꯦꯛꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯎ ꯑꯁ ꯀꯩꯅꯣ ꯏꯃꯥꯕꯣ ꯀꯗꯥꯏꯗꯒꯤ ꯐꯅꯦꯛꯅꯣ ꯑꯩ ꯍꯨꯔꯥꯟꯗꯦꯀꯣ ꯀꯩꯅꯣ ꯏꯃꯥꯕꯣ ꯍꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯁꯤ ꯃꯆꯤꯟꯁꯦ ꯁꯨꯝ ꯊꯤꯅꯦ ꯃꯁꯦ ꯁꯅꯥꯔꯩ ꯊꯣꯏꯅꯣ ꯇꯁꯦꯡꯅ ꯅꯪꯁꯦ ꯌꯥꯝ ꯉꯝꯃꯤꯕꯣ ꯑꯩꯗꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯉꯝꯃꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯦ ꯀꯔꯝ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯇꯥꯊꯣꯠ ꯑꯗꯨꯝꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯅꯦꯛꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯊꯣꯏꯅꯨ ꯏꯕꯦꯝꯃ ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯅꯃꯥꯏ ꯏꯀꯥꯏꯕ ꯑꯗꯨꯛ ꯌꯥꯝ ꯈꯪꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯈꯨꯠ ꯅꯁꯥ ꯑꯗꯨꯛ ꯁꯥꯡꯂꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯕꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯥꯎꯊꯣꯏ ꯃꯥꯡꯒꯣꯜꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯃ ꯂꯩꯗꯅ ꯏꯃꯨꯡꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯐꯅꯦꯛ ꯍꯨꯔꯥꯜꯂꯦ ꯍꯥꯏꯔꯤꯕꯁꯦ ꯊꯨꯅ ꯄꯤꯊꯣꯛ ꯑꯌꯣꯃ ꯃꯆꯧ ꯑꯩ ꯍꯨꯔꯥꯟꯗꯤꯌꯦ ꯃꯁꯤ ꯃꯆꯤꯟ ꯑꯁꯤ ꯁꯨꯝ ꯊꯤꯅꯦ ꯃꯁꯦ ꯆꯥꯎꯊꯣꯏ ꯑꯁꯥꯎꯕꯅ ꯍꯦꯟꯃꯜꯂꯛꯇꯨꯅ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯈꯨꯟꯗꯨꯅ ꯊꯣꯏꯅꯨꯗ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯑꯌꯣꯃ ꯅꯥꯌꯦ ꯇꯥꯆꯧ ꯑꯌꯣ ꯅꯥꯌꯦ ꯇꯥꯆꯧ ꯑꯌꯣ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯑꯌꯥ ꯅꯥꯌꯦ ꯇꯥꯆꯧ ꯍꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯤ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯐꯨꯕꯗꯨ ꯂꯦꯞꯄꯤꯌꯨꯁꯤ ꯇꯞꯇꯤꯡꯅ ꯐꯖꯅ ꯍꯥꯏꯅꯁꯦꯕ ꯆꯥꯎꯊꯣꯏ ꯇꯥꯗꯦ ꯃꯆꯟꯅꯨꯄꯤꯕꯨ ꯆꯩꯐꯝ ꯇꯥꯅ ꯐꯨꯏ ꯊꯣꯏꯅꯨꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯣꯔꯛꯏ ꯁꯦ ꯐꯅꯦꯛꯇꯣ ꯑꯩꯅ ꯌꯣꯟꯊꯣꯛꯎꯕꯒꯤ ꯁꯦꯜꯅꯤ ꯑꯗꯨ ꯑꯣꯏꯅ ꯂꯧ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯪꯕꯨ ꯍꯨꯔꯥꯟꯗꯦꯗꯥꯏꯅꯦ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯣꯕ 미기 파닉시 후라라가 연통우링해봐. 너 후란대다이. 너 후란대다이네. 도기들 능 지금부터 먹지 도기들아요. 하이라가 못 부실. 아유 마 따서 이런저래 따서 아이 마똥아 뭐가 하나 따오저래봐 따서 이런저래. 아이 토이노 năng 마똥 마나오 아이 거의 나무 칸은 짱락바 야로이고 năng. 아시 하이람두나 다톳 마마 마사두 삿기. 마시 ngang 학교 가도 쏙 팠다가 ngang 부가이 이몽기 마이 까림다수 이행답. 마마다 몬신두나 ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯏꯃꯥꯁꯨ ꯁꯤꯗ ꯑꯣꯏꯔꯛꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯣ ꯅꯣꯏ ꯅꯨꯡꯉꯥꯏꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯗ ꯀꯔꯥꯏꯗꯅꯣ ꯆꯠꯈ꯭ꯔꯒꯦ ꯁꯤꯒꯤ ꯌꯨꯝꯁꯤ ꯂꯩꯔꯒ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯣꯏꯅꯕꯅꯤ ꯑꯩ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯦꯝꯁꯥ ꯃꯈꯨꯠ ꯑꯇꯦꯛꯄꯗꯨꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯨꯔꯥꯟꯕ ꯇꯣꯛꯑꯣ ꯍꯨꯔꯥꯜꯂꯨꯔꯅꯨ ꯅꯣꯏꯗꯅ ꯅꯍꯥꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ ꯏꯕꯦꯝꯃ ꯅꯪ ꯍꯥꯟꯅꯗꯒꯤ ꯍꯨꯔꯥꯟꯗꯅ ꯑꯗꯨꯝ ꯂꯥꯛꯑꯁꯤꯗ ꯏꯃꯥꯅ ꯇꯣꯛꯑꯣ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯣꯛꯅꯤꯡꯗꯣꯏꯅꯣ ꯇꯟꯖꯥ ꯐꯪꯕꯒ ꯍꯦꯛꯇ ꯍꯨꯔꯥꯟꯅꯤꯡꯉꯤ ꯏꯃꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯅꯝꯗꯣ ꯇꯠꯂꯦꯗꯅ ꯉꯁꯤꯗꯒꯤ ꯍꯨꯔꯥꯟꯕ ꯌꯥꯗ꯭ꯔꯦꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯇꯣꯛꯑꯁꯤ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤ ꯍꯣꯏ ꯏꯃꯥ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯜꯂꯔꯣꯏ ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯎ ꯊꯪꯅꯕꯒꯤ ꯃꯤꯁꯤꯡꯁꯦ ꯀꯜꯂꯛꯄꯦꯟ ꯃꯈꯩ ꯏꯃꯥ ꯏꯆꯥꯗ ꯌꯦꯡꯅꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯨꯊꯤꯕ ꯅꯪꯂꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯐꯅ ꯍꯨꯔꯥꯟꯕ ꯇꯣꯛꯂꯕꯁꯨ ꯍꯥꯟꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯣꯏꯕꯨ ꯍꯧꯖꯤꯛꯁꯨ ꯈꯨꯜꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯎꯕꯗ ꯊꯤꯅ ꯍꯥꯏꯅꯔꯝꯃꯤ